ꯅꯨꯡꯇꯤꯒꯤ ꯂꯩꯗꯨꯅ ꯂꯩꯔꯕ ꯌꯨꯝꯗꯨꯗ ꯉꯁꯤ ꯅꯪꯅ ꯑꯇꯌꯥꯝ ꯆꯠꯅꯤꯡꯂꯤꯕꯁꯦ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯔꯣ? ꯃꯇꯝꯗꯨꯗ ꯎꯈꯤꯕꯒ ꯉꯁꯤ ꯎꯔꯤꯕꯁꯤꯒ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯩ. ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯅꯤꯡꯈꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕු ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ. ꯐꯔꯦ, ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯕꯅꯤꯅ ꯍꯟꯕ ꯇꯥꯔꯦꯗꯅ. ꯃꯐꯝꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯍꯜꯂꯔꯣ. ꯅꯪꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯊꯝꯕꯥꯜ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯍꯦꯛꯀꯣꯔꯥ? 이곳이니 ሄꯛꯂꯤꯕ ꯊꯝꯕꯥꯜꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯦꯟꯖꯔꯒꯗꯤ ꯆꯣꯠꯅꯤꯡꯕ ꯆꯣꯠꯁꯅꯨ. ꯃꯩ ꯏꯁꯤꯡꯅ ꯆꯥꯝꯗꯨꯅꯁꯨ ꯀꯣꯛꯂꯔꯣꯏꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ. ꯃꯄꯣꯛ 8ꯂꯛ ꯄꯣꯛꯂꯕꯁꯨ ꯍꯣꯡꯂꯔꯣꯏꯗꯕ ꯑꯩꯒꯤ ꯈꯣꯡꯐꯝꯅꯤ.